हाउत्रो हावी टीवी टीवी तक यंगन गियोदई साउट मुथप नते पुस थमबने होरेन मु येंगो साउनु कदरोगे चाक तो मा लखत पे याद्रबो हाउते हाउती है हाजिल हाउता बैरा चाकी अनिदा सुरे हापा अफब इचानुपी अमा ओइनबा अइना सेंगनी अदुगा अंगांग मीनोक्तोद नोक्चगेने नोक्पा काउराबा चिंबा सीरा हाय मैम नांग से फैमिली ब्लॉग अमता तौरके अदा अखोई मागा अखोई बागा अखोई अहम खतने लेइसे विंटर चंगे यूरोप थकपगी मैपु मानबिदो हौरे अखोई मा फिल्म येंगिबा अदुसु येंहलके अदो ngasi je aina waithau किलो 2 ग्राम 2 मुक ताइबको ग्रास काप अमा लेरे अदो सेमबगी दai उचाउदे चाकसु लामन मगी फाफा थोंदोगा हजिक थोंबदी हौरेबको अदु अदुम उच्चरके अदुगा होरन चाबाइदोगा अदुम उच्चरके फैमिली अदुम चाबाइसे उत्तबो कुइरे नको अदो अखोइ माजे फिल्म येंगी अथा पितंग येंगलके करी फिल्म येंगी नो मयामना अदुम गेस तौबिरो कई फिल्म नो आइसु खंद्रे अफब इचानुपी अमा ओइनबा अइना सेंगनी अदुगा अंगांग अदुबुदी मंगन की बताए लंथो की बताए इमा अइना ओइबा हौजिती अयहांना हाइबा वा खुदिमक्तो नंग इनगदबनी लैसिंगसु फजन साट कायरे को हंदक्ति सना रहिजे एक थल्ले एक थोंबा हौबदि उचा होदे nga mako amni फजन उरे फन थोंगरे को अदुगा ngaring खामगा ngaring खासि सिनेबको सिंगाउ सिने दुम लोरे अदु चाबगे मु उच्चरागे थोंबदि हे खौबदि उचा होद्रे खंगजाउ जिना कोइ बान nga ताओइने फम हमजा ताओ दिबा अस मेन हिंजांग दिसि लेरे को कारो अखाबी इरोंबा मेटपा हाइतारे सिमगा लौखत लगे कई फिल्म नो येंगिसुबो खंदे हा करी फिल्म ना खंदिए फिल्म मी जो खंगने येंगिबा खराइने मी की ऑर्डर होसिबो ओय लोंबगी दोंबगी खराइ खराइ हाइजिंग खराइ अयमा अरुण बवारी पार्ट 4 हाय हा नसिगी nga tawba leire koi bagi na morok yaudabhi ko champut torbo champut am leire karo khabi met pa ma ngaring gang oba ma aduga nga uji thongba hauri hairibo flavor ni ko sije aduga ai gidi special nga makok se yam pamba koi magi som leire no laira bagi chakhom ni na adum mot podi mot le chakhom je leibak kinina am chab haurage टीवी मसा टीवी यंगोबदो अदु टीवी से मुथलुरगा कौसलैनेको नतदि चाक चाउसे या याद्रबा टीवी द चाक हापिरक्तब्रो आदा हाय मा कोइ बागे क्लास 10 कारिङाइगे जर्सी ने वालिलिस क्या कल जसी डाइनिंग टेबल साबा लोसिलक्तोरे ngasi yenguramni loidorem adu loraga puraga puna chaminadam koi palemdi tv tapta yenguraga heroini na kappadu uraga mathwai nungaidra male chaksi ya lo lokhotpa yadra bujala khang hautra ha हावी tv tv takai yengan gyodai sound मुथप नते पुस थमबने होरेन मु येंगो साउनु कदरोगे चाक तो थाने की वारी दो नोय ताद्रो करी वारी नो पोलांग साबा ओइरो फी साबा ओइरो लोसिंद्रदी चाबा यादमनि तोइदमनि खंबा सिनेमा दी पुस थमबमी होरेन लोसिनबा याय कम खंदे सिनेमा की वारी नते साउदन का तौरे इंजा खरा हावबो जिदो वा ngangai क्वालिटी दी याद रहे अदुसु चामिनाबगी मते अमा हप्चरा
oi wa no ko kana ꯍꯩꯔꯤꯕꯣꯞ ꯁꯤ ꯆꯥꯎꯅ ꯁꯨꯃꯥꯏꯅ ꯍꯥꯞꯄꯀꯣ ꯁꯤ ꯃꯍꯥꯎꯁꯤꯗꯤ ngaren ko kep ko bro heri bo ngak ꯌꯥꯎꯕꯅꯦ ꯉꯥ ꯉꯁꯤꯁꯦ ꯍꯩꯔꯤꯕꯣꯞ ꯄꯤꯔꯛꯄꯒꯤ ꯍꯩꯔꯤꯕꯣꯞ ꯃꯄꯨꯝ ꯑꯃ ꯄꯤꯔꯛꯄꯒꯤ ꯉꯥ ꯂꯩꯕꯅꯦ ꯀꯤꯂꯣ 2 ꯇꯥꯕ ꯉꯥ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯉꯥ ꯃꯀꯣꯛ ꯃꯩꯁꯦ ꯌꯥꯝ ꯃꯝꯅꯦꯀꯣ chinan je ko ꯇꯪꯈꯥꯏ ꯑꯃ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯪꯈꯥꯏ ꯑꯃ ꯋꯥꯠꯂꯤ ꯆꯥꯔꯤ ꯀꯟꯅ ko ko lei ne ꯑꯇꯣꯞꯄ ꯑꯩꯗꯤ ꯉꯥ ꯑꯇꯣꯞꯄ ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯃꯀꯣꯛꯀ ꯃꯃꯩ ꯊꯦꯡꯅꯔꯗꯤ ꯌꯥꯔꯦ ꯃꯥ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯕꯣ hauti ꯍꯥꯎꯇꯤꯌꯦ ꯍꯥꯏꯖꯤꯜꯂꯤ ꯍꯥꯎꯇꯕꯩꯔꯥ ꯆꯥꯛꯇꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯥꯞꯄ haptri he ꯆꯤꯟ ꯊꯤꯅꯨꯃꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ ꯉꯥꯡꯅꯨꯃ ha na thiram ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯇꯤꯗꯤ ꯍꯥꯏꯌꯦꯕ ꯐꯨꯔꯤꯠꯇꯤ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦ hau yare ba ꯑꯣ ꯍꯥꯎꯋꯦ ꯅꯣꯡꯖꯨ ꯄꯟꯊꯥꯁꯨ ꯅꯠꯇꯕꯤꯗ ꯏꯪꯊꯝꯊꯥꯁꯤꯗ ꯅꯣꯡꯒꯁꯨ ꯆꯨꯔꯤ ꯇꯨꯀꯠꯆꯩ ꯆꯥꯕꯁꯨ ꯇꯣꯛꯑꯦ ꯌꯥꯝ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯗ ꯋꯥꯔꯧꯕ ꯀꯃꯦꯟ ꯑꯃ ꯊꯦꯡꯅꯩꯌꯦꯕꯀꯣ ꯗꯨꯔꯕꯇꯔꯥꯗꯣ ꯁꯛꯄꯤꯔꯛꯇꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯦꯟꯇꯪꯅ ꯑꯃ ꯁꯛꯆꯔꯛꯀꯦꯀꯣ ꯗꯨꯔꯕꯇꯔꯥꯒꯨꯝ ꯉꯥꯜꯂꯝꯕꯤꯌꯣ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯨꯝ ꯃꯥꯡꯈꯤꯕꯤ ꯂꯦꯡꯗ꯭ꯔ ꯄꯥꯃꯦꯜꯒꯨꯝ ꯂꯦꯞꯂꯝꯕꯤꯌꯣ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯤ ꯀꯥꯏꯅꯔꯒ ꯅꯣꯛꯄ ꯉꯝꯕꯤ ꯀꯥꯏꯅꯔꯒ ꯅꯣꯛꯄ ꯉꯝꯕꯤ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯁꯤ ꯏꯌꯥꯝꯕ ꯁꯣꯂꯦꯟꯗ꯭ꯔꯣꯒꯤ ꯏꯁꯩꯅꯦꯀꯣ ꯑꯗꯨꯝ ꯑꯩꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯛꯆꯔꯛꯄꯅꯦ ꯅꯪꯕꯨ ꯀꯔꯝ ꯂꯦꯜꯂꯤꯕꯒꯦ ꯅꯤꯡꯁꯤꯡꯂꯛꯂꯦ ꯅꯧꯍꯧꯅ ꯉꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯊꯪꯒꯤ ꯑꯟꯇꯔꯥꯗ ꯀꯣꯝꯂꯥ ꯃꯔꯨꯁꯨ ꯄꯥꯝꯃꯦ ꯐꯨꯔꯤꯠꯇ ꯊꯥꯕꯜ ꯐꯥꯔ ꯑꯍꯤꯡꯁꯤꯗ ꯑꯩꯗꯤ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯕ ꯅꯠꯇꯦ ꯆꯥꯅꯕꯤ ꯅꯪꯅ ꯊꯣꯡꯒꯥꯜꯂꯥꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯣ ꯌꯦꯡꯖꯕꯅꯤ ꯄꯤꯔꯥꯡꯅ ꯁꯤꯟꯊꯔꯤꯕ ꯂꯧꯅꯝꯒꯤ ꯊꯃꯣꯏꯗꯨꯒꯤ ꯆꯩꯊꯦꯡꯅꯤꯅꯦ ꯙꯨꯔꯕꯇꯔꯥꯒꯨꯝ ꯉꯥꯜꯂꯝꯕꯤꯌꯣ ꯃꯊꯪ ꯑꯟꯇꯔꯥꯗ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯎꯅꯦ ꯅꯪ ꯑꯩꯒꯤ ꯈꯨꯡꯒꯪꯁꯤꯗ ꯀꯔꯝ ꯂꯦꯜꯂꯤ ꯌꯦꯡꯂꯛꯈꯣ ꯃꯤꯅꯣꯛꯇꯨꯗ ꯅꯣꯛꯆꯒꯦꯅꯦ ꯅꯣꯛꯄ ꯀꯥꯎꯔꯕ ꯆꯤꯟꯕꯥꯜꯁꯤꯅ
ꯙꯨꯔꯕ ꯇꯔꯥꯒꯨꯝ ꯉꯥꯜꯂꯝꯕꯤꯌꯨ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒꯨꯝ ꯃꯥꯡꯈꯤꯕꯤ ꯂꯦꯡꯗ꯭ꯔ ꯄꯥꯝꯕꯦꯜꯒꯨꯝ ꯂꯦꯞꯂꯝꯕꯤꯌꯨ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯑꯣꯏꯈ꯭ꯔꯕꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯒꯦꯀꯣ ꯇꯦꯟꯇꯛꯅ ꯁꯣꯏꯕ꯭ꯔꯥ ꯁꯣꯏꯗꯕ꯭ꯔꯥ ꯈꯔ ꯂꯥꯟꯕ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯂꯤꯔꯤꯛꯁꯇꯣ ꯐꯨꯔꯤꯠꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯐꯨꯔꯤꯠ ꯑꯗꯨꯝ ꯂꯤꯠꯂꯦꯀꯣ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯉꯥꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯏꯁꯩ ꯁꯛꯄ ꯍꯩꯔꯛꯄꯩ ꯇꯥꯏꯃꯤꯡꯗ ꯈ꯭ꯔꯤꯁꯃꯥꯁꯀꯁꯤ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯉꯥꯛꯇꯅꯤ ꯁꯛꯑꯝꯃꯤꯁꯦ ꯍꯥꯟꯅꯗꯤ ꯃꯔꯤꯡ ꯏꯁꯩꯁꯦ ꯀꯌꯥ ꯇꯥꯟꯅꯔꯝꯗꯦ ꯍꯥꯏꯗꯤ ꯀꯌꯥꯁꯨ ꯌꯥꯝꯅ ꯂꯩꯇ꯭ꯔꯤꯕꯅꯤꯅꯀꯣ ꯃꯔꯤꯡ ꯏꯁꯩ ꯌꯥꯝ ꯕꯪ ꯂꯥꯎꯅ ꯌꯥꯝꯈꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯍꯥꯏꯇꯥꯔꯦ 2014 13-14 ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯌꯥꯝꯈꯠꯂꯛꯑꯦꯀꯣ 12-13-14 ꯑꯗꯨꯋꯥꯏꯗꯨꯗ ꯑꯗꯨꯝ ꯃꯊꯪ ꯌꯥꯝꯈꯠꯅꯔꯦ ꯑꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯑꯩꯈꯣꯏ ꯁꯨꯝ ꯏꯁꯩ ꯁꯛꯄ ꯍꯩꯕ ꯇꯥꯏꯃꯤꯡꯗꯒꯤ ꯁꯛꯂꯛꯈꯤꯕ ꯌꯥꯝ ꯄꯥꯝꯅ ꯁꯛꯂꯛꯈꯤꯕ ꯏꯁꯩꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯛꯈ꯭ꯔꯕꯅꯦ ꯀꯩꯅꯣꯒꯤ ꯁꯤꯡꯒꯔ ꯃꯃꯤꯡꯗꯣ ꯀꯔꯤꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯆꯠꯈ꯭ꯔꯕꯤ ꯅꯪꯗꯤ ꯇꯧꯕꯗꯣ ꯆꯠꯈ꯭ꯔꯕꯤ ꯅꯪꯗꯤ ꯂꯥꯛꯂꯔꯣꯏ ꯉꯥꯏꯔꯤꯕ ꯑꯩꯗꯤ ꯉꯥꯏꯈꯤꯅꯤ ꯏꯉꯥꯒꯤ ꯅꯣꯡꯖꯨꯁꯨ ꯂꯥꯛꯈꯤꯅꯤ ꯃꯤꯔꯥꯒꯤ ꯊꯥꯕꯜꯁꯨ ꯃꯨꯠꯇꯔꯤ ꯁꯤ ꯃꯇꯝꯒꯤ ꯏꯁꯩꯅꯤꯀꯣ ꯏꯉꯥ ꯅꯣꯡꯖꯨꯁꯨ ꯂꯥꯛꯈꯤꯅꯤ ꯆꯠꯈ꯭ꯔꯕꯤ ꯅꯪꯗꯤ ꯂꯥꯛꯂꯔꯣꯏ ꯉꯥꯏꯔꯤꯕ ꯑꯩꯗꯤ ꯉꯥꯏꯈꯤꯅꯤ ꯏꯉꯥꯒꯤ ꯅꯣꯡꯖꯨꯅ ꯆꯥꯝꯂꯕ ꯊꯥꯕꯜꯒꯤ ꯑꯍꯤꯡ ꯀꯌా ꯊꯥꯕꯜꯒꯤ ꯑꯍꯤꯡ ꯀꯌꯥꯗ ꯑꯃꯗ ꯍꯥꯏꯕ꯭ꯔꯥ ꯏꯉꯥꯒꯤ ꯅꯣꯡꯖꯨꯅ ꯆꯥꯝꯂꯕ ꯊꯥꯕꯜꯒꯤ ꯑꯍꯤꯡ ꯑꯃꯗ ꯁꯦꯝꯃꯤꯟꯅꯈꯤꯕ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯆꯣꯏꯖꯥꯏꯅꯅ ꯇꯥꯍꯟꯕꯤꯔꯝꯂꯦ ꯆꯣꯏꯖꯥꯏꯅꯅ ꯇꯥꯍꯟꯕꯤꯔꯝꯂꯦ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯕꯗ ꯑꯃꯒ ꯊꯃꯣꯏꯒꯤ ꯊꯥꯖꯅ ꯍꯥꯠꯇ꯭ꯔꯁꯨ आशागी मंगालना मुत्खसु थिखिनी थाशिगी अहिंसीदा थिखिनी थाशिगी अहिंसीदा हंखिनी मापाव मालंगबदा हंखिनी नापाव मालंगबदा चतख्रबी नंदी लाहागलरो ngairiba aidi ngaikini मैम सिगी इसे से तारगा दम ngasi gi nadi swai losilase mathangi blog ki damakta amuga मैम सेम सादन लेबिरमो adum मैम gi interesting oiba blog thagapa ngamba so ijage ngasi gi oinadi swai losilase bye bye